ꯁꯤꯡꯗ ꯑꯦꯠ ꯑꯄꯟ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2026ꯒꯤ ꯃꯦ 38ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ 4,100 ꯍꯦꯟꯅ ꯄꯤꯈꯠꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯄꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ कांगपोक्पी डिस्ट्रिक्ट के मार्क हिल रेंज कुकी खुलाई पाइबसिंगना साजिलंबा बंकरसिंग सिक्योरिटी फोर्सना सिदोक्तुना मांगनख्रे। इरांग असिना मरम ओइरगा था कुनमाथोय अवाबा मायोकनरबा मतुंगदा प्यार अमुक थमजिलक्पा हाइबा असे सेंटरना मणिपुर की मियामबो करिसु लैतना खनबनी हाइना एमपीसीसी की प्रेसिडेंट के मेगाचंद्रना फोंदोक्रे। अमदे कुम अमदा मिसिमिना थोकदबा अमदे अवा अना तागदबा सिंगदगे ngathoknaba pangthokpa saroi khangbagi thauram tampaki mafam singda paksana pangthokre। खुरुमजरी ISCOM न्यूज में ताबीरुपुना मकबू खेवदारी बमना तरामनो चरी हुजिक पाउ संदोना पिजरी। यूनियन होम मिनिस्टर अमित शाहना ट्रेल लौदुना ngasi दिल्लीदा पांगथोखिबा अवांगबो थाकी मिफम अमदा मणिपुर की हौजिक ओरिबा लॉ एंड ऑर्डर की फिबम की मतंगदा कुपना खनख्रे। मिफम असदा मणिपुर की गवर्नर यूनियन होम सेक्रेटरी इंटेलिजेंस ब्यूरो के डायरेक्टर आर्मी स्टाफ के डिप्टी चीफ ईस्टर्न कमांड के आर्मी कमांडर बॉर्डर सिक्योरिटी फोर्स के डायरेक्टर जनरल CRPF अमदी असम राइफल्स के मकोक थोंबा ऑफिशियल सिंह मणिपुर के सेक्रेटरी एडवाइजर अमदी मिनिस्ट्री ऑफ होम अफेयर्स आर्मी अमदी मणिपुर की सीनियर ऑफिशियल सिंह सरुक याखे। मिफम अदुदा अमित शाहना मरी लेनबा ऑफिशियल सिंहदा तोंगान तोंगानबा इशू सिंह मरी लेनना पाउता कया अमा पीखे। लोनना था असगे तांग 9 दगी हौना मणिपुर की नेशनल हाईवे सिंहदा मिपुम खुदिंगमकना चथोक चसिन तौबदा अयेतपा लेहल्लरोय हाइबगी थाजबसु पीखे। मसिता नतना मणिपुरदा लैरिबा इंडो म्यांमार परिंगदा चथरिबा बॉर्डर फेंसिंग की थबक सिंह यारिबा मखै थुना लोइसिनबा होनरगनी हाइबगी थाजबसु पीखे। मसिगिसु मथक्ता मणिपुरदा अमदे स्टेट असे फाउदना चथरिबा ड्रग लालोनबगी थबक सिंगी मथक्ता अहेनबा मियेंग संगदुना लमदम असिदगे मयाई काबा निशागी पोलम सिंह मरु फंगना मुथतनबा होनबगे तंगाई फदबा सिंह मरी लेनबा ऑफिशियल सिंहदा खंगनकी हाइरे। कुमजा 2026गी मे 38दगी हौदुना ngasi फावबदा पुन्ना खुलाई 4,500 हेन्ना पिखलक्रे हाइरे। खुलाई पिखलपगी थबक असे नोंथुमम बिरेना चीफ मिनिस्टर ओइदिंगे मतमदा कुमजा 2026गी मे 38दा मियामदा अपील तौबदगी हौकिबने। चटलिबा चही असिगे फेब्रुआरी 9दा नोंथुमम बिरेना चीफ मिनिस्टर फमदे रिजाइन तौबा मतम फावबदा पुन्ना खुलाई 3,312 पिखलके। खुलाई पिखलपगी थबक असे मणिपुरदा प्रेसिडेंट रूल लाख्रबा मतुंग गवर्नर अजय कुमार वलाना नहोनना अमुक लेमहौरिबा खुलाई सिंह अदु पिखलकनबा खंगलकपदगे मखा ताना खुलाई 4 रोम पिखलकपा लेख्रे। मसिदा अरामबाई टेंगोल खक्तना खुलाई 2,093 पिखलके। लेमहौरिबा खुलाई सिंह मखा ताना पिखलकनबा था असिगी तांग 3 फाउबगी मतम पीख्रबा मतुंग तोंगान तोंगानबा पुलिस स्टेशन सिंगदा खुलाई पिखलकपगी थबक सिंह लेप्टना चथरकले। मरक असिदा हौकिबा पुंग 12 गी मनुंगदा चिंग अमरि तंपाकी तोंगान तोंगानबा पुलिस स्टेशन सिंगदा पुन्ना खुलाई 39 पिखलके हाइरे। मैतै सिंगी यामना मरु ओइबा लाइफम लेन अमा ओइरिबा कोंगबो मरुदा लाई खुरुंबा चंगलुबदा सिक्योरिटी फोर्स याउना कुकी खुलाई पाइबा सिंगना नोंमै राउंड कया कापथरखरबा मतुंगदा ngasi कांगपोक्पी डिस्ट्रिक्ट के मार्क हिल रेंज दा कुकी खुलाई पाइबा सिंगना साजिलंबा बंकर सिंह सिक्योरिटी फोर्स के कांगबो अमना मफम अददा चंगसिंदुना सिदोक्तुना मांगनख्रे।
Nakalamaromda Security Force ki apunba kangbu amana chathakiba drive amada Kangpokpi District ki Cycle Police Station na konba Pulaijang Village ta tharamba popi acre kuntrarom yanthatuna mangan kre. Central Force la chathakiba atopa operation amada lona tingkraba PLA gi cadre ama Kamjom District ke Indo-Myanmar ngamkai manakta leiba Chashit Police Station na konba Kultu Village tagi fare faraba miyoi adude Saikom Mahesh Singh kawi chahi kulhumdoi sure pau asigi matung inna faraba miyoi asidagi maru taruk yauba 9mm pistol ama Chinese grenade ama radio set ama made mobile phone ama fangba ngamki haide faraba miyoi adu makhataba wahang pahongi damakta mari leinaba police station da kusinakre haide Saigang Region ge Tamu District Laiba Panther and Manmau ge Mafam Singda Myanmar ge Junta Force na Counter Terrorism ge Operation Amada Kuki National Army KNAB ge Lanmi Manga Sir Haide Thaudok asida KNAB na Sizanaramba Masing Yamlaba Kusukulai Kya Fangle Haide Mari Lainaba Authority na Operation Asige Akupa Maro Singh Kangalak Trabaso Chathariba Operation Asina Myanmar ge Sagang Region da Chathariba Terrorism gi Thawong Singh gi mathakta akanba safu amadi piragani haina thazanare Thazabayaba pau amagi matung ina Sagang Region da Chathakiba Operation ado Myanmar ge military government ge terrorism gi mayokta Chatharakpa achoba campaign amagi saruk amani haide Thakun Mathoi Manipur gi Miyam Singh yamna wana len kraba matung Manipur da President rule thamjilak liba asina takpade Prime Minister Narendra Modi amasung Home Minister Amit Sahana Manipur gi Miyam bo karisu leitana khanbani haina Manipur Congress President K Mega Chandrana ngase Congress Bhavanda phongdokre Manipur ware Thakun Mathoi Uzik koi yam thina phibam chokre sentu gi phibam chokre adagi koi president rule Uzik laisi masi democracy laibakta masi democratic country da president rule se masi संविधान की मायमुक्त lakwa sarkar ama laire haibagi lakudi president rule koi am wai Uzik MLA sing ki right laite Uzik local body sing ki right laite people sing ki right laite only central government Uzik control to ni president rule aduga amuk nongona ama hai nongna hai bise masi afaba positive line da lower positions into the koi support object being the opposition party akoi adu support object aduga sai laiba laibak sigi phanaba santi hanjalakna naba adagi mi changakpa adagi thimna honor ko adum support to dai ngangai ni dum amisaji na wari blog bikai dumo why do your government is here in the state why did you take up this resolution se hangning ni adu masi adum chammanaba post sida sidi dum akoi gi all one in the new button gi type dum chatharaga koi da so we will fatana open this highway ni fatana hangopi this is your duty this is your responsibility fatana hangopi adu akoi welcome to we will support it Tampakta khulai pikhal halaga kuki militant singna tampakta nongmai kaptharak laba fawba karigumba action amata laudana free thaduna leiriba se India lengak na game plan ama oina chotharabra haina laudaba ngamde haina United People's Front Manipur UPFK advisor L Jadumani na phongdokre Wafa masinga si maitai ge maru oiba thauram ama oiba lamta thangja saroi khangbage thauram gi manung channa nongmaibung Women's Development Merapaibi Association Koloi Leima Lai Committee nongmaibung amade UPF nga kusamnana nongmaibungda pangthokiba saroi khangbage thauram amada lamdam asige oiriba fibam asige matangda famkiba mifam amada mahakna phongdokibani UPFK advisor L Jadumani na makhatana phongdokibada Manipur governor ge maikaidege Kulai Singh pikhalaknaba khangalakpadagi tampakta lairiba maitai Singh na leptana Kulai Singh pikhat kiba laikre adubu Kulai pikhat pa ase kuki Singh oinade ningthina tawdrabra haibagi chingnaba laire maitai khul ngakpadage Kulai Lokthokpadagi hena mathau tariba micham miyambu minungsi leitana hatliba kuki terrorist sing hana takhaiba sina hena maru oi
अदुबु मसे इंडिया लेंगाक अमदे मणिपुर गवर्नर ना तौदना लेरी पनबा याबदे ngarang maktada maitai singna kongbu maru laifam lenda laigi oiba thauram pangthokpa matamda kuki militant singna nongmai kaptharatuna kihan khanganba amade mawong tadaba wafam kya law khongduna karem kathainabagi thodok chatharakpa ase laibak chibani masigumba kaya asida india lengak na tumina yengduna leiriba amade karigumba thabak amata paikhatana leiriba ase taraina laude maram asina Manipur asi naikhaiduna loisinaba honarabra haiba wafam thorakli amadi oirakli ba fibam sing asida miyam punna wakhal taminaraga kari tawba yabagi haiba khanaba mathau tai loinana ngasi lamtagi thangja saroi khangbagi thoram pangthokpaga loinana asigumba Manipur gi oiriba fibam sing asigi matangda khananainabagi mifam su numit asida ima ibel singa khusam naraga pangthokpani haike Singi mai kaida kuki sing dana kariguma makalama taki action lawdrabra mai sing innocent people sing the misam sing the attack tawdana misam yam haliba kuki militant kuki lalo bati ru sing ase si hana takai ba sina ahan ba government of India gi thabak ni haina khodi lawjai adugi muhta adugi ona taina bada Manipur gi khunga iba isilena gi di kulai lokhalaga ngarang magi doma pan bagi thauram tawjaba kungma maruda kuki lamen tu hen ba sing aduna nomai kap tharapa aikoi da phawri badi chingdana free tharaga अखोई तंबाक लमदना अखोई इसिलेनाव सिंदा ओतपना बगी थबक असे गवर्नमेंट ऑफ इंडिया अतमना चथरबरा मखोई अखनब गेम प्लान अबगी मखादा मणिपुर असे नैखायरगा मणिपुर असे लोशन ब होनरबरा हाबगी सिंगना पपु फावली ngasi lamtagi ni panba numit asida khoyum layum pumba lai khundin minaduna thoram Manipur gi tampaki mafam singda paksana pangthoknakre kum amada sigadaba nagadaba awa ana pumba koknanaba maitaigi khul amade laikai khudingda laithau sing haibade khulgi khunthonggi lamlong ahum fangbagumba mafam singda lai saroi khangbagi thoram pangthoknakre thoram ase maru oina amaiba amaibi ima ibel singna makhutta laithang na chingba lai yoiba Potlam sing paiduna haibi mana singju kabok machal taret hairam lairam yerum yentau tumpa puklo wairu yauna saroi khang bagi thoram ase pangthoknake panbayabadi maitai singi thajabagi matung inna lamta thangjagi ahanba numit asida kum amagi pugadaba saroi ngaroi sing kumlae aduga hana puramba saroi ngaroi singa lamta thangjagi ahing athengbada kum aduda sigadaba nagadaba migi masing khandok khanjin tawduna sing thekpa sing thaba tawduna thodok khaidok khaijin tawi hairiba saroi ngaroi sing layum khundinaba asida yawba ngamliba lainingthau sana mahina layamgi apunba waref lawi haina thajanai maram asina lamta thangja hairiba numit ase maitai singi oiba yamna maru oiba numit amani lamtagini panba thang janubit asida lamdaibung social welfare club na thopu oiduna lamta thagi ahan bathang jagi saroi khangba leibak miyam ga loinana lamdaibung ge sanglenda laifam lenda ngase pangthokre hairiba thoram asida ayuki oina sanamahi temple board ke thoburoi sing amadi amaiba amaibi singna misimina chadana sihan bigano punsin nung sanghan biu awa ana tahan bigano haina saroi khangduna thongni jake loinana leikai asige miyam amadi akoi bagi miyam na maira hai leikatuna punsin nung sangna ba thongni jake nungthil gi thoram oina utra sanglen sana konungge angom ningthau na luchingduna sana konunggi amaiba amaibi singna leibak mara chapna panaba punsin nung sangna hingnaba saroi khangduna thongni jake loinana leikai asige miyam amade akoi bagi miyam na maira amadi hai leikatuna punsin nung sangna ba thongni jake masida natana pandit loishang sana konunggi pandit sing amadi amaiba amaibi sing na so leibak chahong ngahong na ba punsin nung sangna ba amadi awa ana tahan bidana ba senglaba laifam len lamtai pungda saroi khangduna thongni jake hana mamangdagi nisam thoktra matamdi koi lai haktagi satha dun lakpa koi ki kunthong lakpa haidana ama
ꯂꯩꯕ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯁꯦꯜꯂꯣꯟ ꯂꯩꯕꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯁꯦꯜꯂꯣꯟꯅ ꯑꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯆꯠꯅꯔꯕꯅꯤ ꯑꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯥꯠꯄꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯤꯛꯂꯝꯁꯤ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯂꯝꯇꯥꯏ ꯊꯥꯡꯖ ꯑꯍꯥꯟꯕꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯀꯛꯋꯥ ꯂꯝꯗ ꯀꯔꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯃꯊꯪꯗ ꯋꯥꯡꯈꯩ ꯁꯧꯗꯣꯡꯄꯨꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯃꯊꯪꯗ ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡꯁꯤ ꯏꯔꯣꯏ ꯂꯣꯏ ꯃꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯈꯨꯔꯥꯏ ꯋꯥꯡꯈꯩ ꯈ꯭ꯋꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯛꯂꯝꯗꯨ ꯀꯥꯏꯗꯅ ꯂꯥꯛꯄꯅꯅꯤ ꯑꯩꯈꯣꯏ ꯄꯅꯥ ꯃꯔꯤ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯂꯩꯕ ꯄꯅꯥ ꯃꯔꯤꯁꯤꯒꯤꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯈꯨꯔꯥꯏ ꯑꯍꯣꯡꯄꯨꯡ ꯑꯗꯒꯤ ꯋꯥꯡꯈꯩ ꯁꯧꯗꯣꯡꯄꯨꯡ ꯑꯗꯒꯤ ꯇꯦꯔꯥ ꯋꯥꯡꯊꯣꯟꯕꯤ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡ ꯃꯔꯤꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯅ ꯍꯤꯡꯉꯤꯕ ꯖꯤꯕ ꯄꯥꯝꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯕꯤꯒꯅꯨ ꯅꯥꯇꯩ ꯆꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯕ ꯑꯗꯒꯤ ꯁꯦ ꯅꯦꯆꯔꯦꯜ ꯀꯦꯂꯦꯃꯤꯇꯤꯒ ꯍꯥꯏꯕ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒ ꯃꯗꯨ ꯊꯣꯛꯍꯟꯕꯤꯒꯅꯨ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯄꯨꯒꯤ ꯍꯨꯀꯨꯝ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯔꯃꯗꯥꯟ ꯊꯥ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇ꯭ꯔꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯁꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ MFOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯣꯕꯣꯏ ꯀꯣꯔꯤꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯃꯗꯥꯟ ꯊꯥ ꯑꯁꯤꯅ ꯂꯥꯛꯄꯗ ꯅꯥꯗ ꯌꯦꯛꯇꯅ ꯃꯄꯨꯒꯤ ꯍꯨꯀꯨꯝ ꯔꯁꯨꯜꯒꯤ ꯇꯔꯤꯀꯥꯗ ꯂꯦꯟꯕ ꯉꯝꯕꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯅꯤꯁꯥ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯅꯤꯁꯥ ꯆꯥꯁꯤꯟꯗꯨꯅ ꯔꯃꯗꯥꯟ ꯊꯥ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯕ ꯀꯥꯡꯂꯨꯞ ꯑꯃꯒ ꯃꯔꯛꯇ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡ ꯂꯦꯝꯂꯛꯄ ꯑꯃꯗꯤ ꯂꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯔꯃꯗꯥꯟ ꯊꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯕꯁꯤꯡ ꯑꯁꯤꯕꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏꯐꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯊꯝꯖꯤꯟꯗꯨꯅ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯇꯣꯈꯥꯏ ꯋꯥꯈꯜꯗ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯕꯤꯅꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯨꯝ ꯂꯩꯉꯥꯛ ꯂꯩꯍꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯃꯍꯧꯁꯥꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯄ ꯏꯔꯝꯗꯝ ꯑꯃꯅꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯁꯤꯕु ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯕ ꯄꯥꯝꯕ ꯑꯃꯗꯤ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ MFOꯅ ꯊꯦꯡꯅꯒꯅꯤ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ ꯂꯣꯏꯅꯅ ꯔꯃꯗꯥꯟ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯇꯧꯍꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯗꯅꯕ MFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯈꯤ The Indian Secretaries Association Manipur State Branch ki kunmanga suba Mani Saiko 2025 ki thauram ngasi Jenims ki Auditorium Hall da pangthokre thauram asi The Future of Psychiatry in a Changing World da yumfam oiduna pangthokhe thauram asi da Jenims ki Director Professor L Usarani Manipur State Branch ki President su oidiba amade Jenims ki Department of Psychiatry ki HOD Professor K. Santibala, Jenims K. Medical Superintendent Professor K. H. Lokeshwar, Jenims K. Department of Psychiatry K. Hanage, HOD Professor S. Gyaneshwar Shramana, Maru Eba Mitunglen Singon Saruyaki. Thauramasiga Mari Lenana, Manipur State Branch K. President Su Oidiba, Jenims K. Department of Psychiatrics. HOD Professor K. Santibalana Fungdukibada, Haujik Iramdam Asada Natana, Malemgi Oina, Wakalgi Anaba Ase, Noma Nomagi Hangalakle, Maru Oina, Honglakliba, Anoba Punsi Mahing, Mausagi Kal Kairakpa, Tabak Tauram Singda Stress Kichang Ase, Hangalakpana Maram Oidaga, Wakalgi, Anabagi Chang Hangalakpani. Kumjali Singani Kulumdagi May Ohumdagi Horakiba Irang Asina, Iramdam Asigi Mioy Gaso, Pugning Wakalgi Anaba, Laibagi Chang Su Wankat Alibani Haike. Tauramaduga Mari Lenana, Indian Psychiatrics Society Manipur State Branch na Piba Lifetime Achievement Award, Handak Chahigi Oina, Psychiatrist Dr. R.K.
Leninda Kusinaki. Manipur global India globally mental illness on the rise. The complexities of life, modernization, changes in our lifestyle, changes in everything all around the environmental climate change. There's so many including natural disasters, catastrophe. Even in children, students, competitive exams, even in the workplace, everywhere around from starting from. Prime Minister Narendra Modi ki miyang makhada chatharakliba National TV Elimination Program gi manung channa Editor Guilds Manipur EGM amadi Directorate of Health Service Manipur anina khusanaduna media persons singgi oiba 100 days TV Elimination Campaign nomagi oiba workshop program amangasi GIPR Auditorium Hall da pangthokre thawramada Directorate of Health Service Manipur gi Director Dr. Chambo Gonmai, All Manipur Working Journalists Union Angjugi President Bijoy Kakching Tabam, Amade, Editor Guilds Manipur EGM gi President, Khogendra Khomdram na maru eba mitunglen singwen saru yake. Thawramaduga Mari Lena Health Service Manipur gi Director Dr. Chambo Gonmai na Fongdokibada, TV Lena se mafam khuding da lairibani, Haidiba Lena asina, Narakpa matamda ahal naha amade, Laira ina kunba khaide, India da chahi khudinge miyoi lag taranipan rom TV na nahalli amade leina asina miyoi lising amahena sihalle TV leina asina naraba miyoi amana lo khurak pamat natraga mahik asina nungsitta yauba oibana nadaba miyoi amada sor honjinbada yaukhibadagi naraktabasunate hojik miyamda fanghalliba dots ke Lying asina TV leina fahanbage mating leiba pambai ama oiri haike. Loinana, haidiba leina asidagi ngakthoknaba honabada media person singna leina asigi matangda miyamda khanghanbada achoba thodang lawbiu haina so appeal tawke. Tuberculosis. Asigi mahikse. It's so beautiful. But that one can destroy your whole body system. I'm telling you, the whole organ in your body can be affected. Akoina sputum samples lower examination under the microscope, detect dots directly observe treatment a short course within this 6 months course, regular way na dots on alternative data, larga chabam tamsida, mase hajana haragani havni. Manipur da churang narakpa madi PR thamjilaktuna awaba kaya mayok nariba sida sangtainana ba lambi amagidamak Pangal National Democratic Alliance Manipur Pandam haina mingthon ba luf amangasi nauna sapongkre Major Kulda Leiba Manipur Praise Club Dangase, Love Ase Safong Bagi Ahanba Foundation Day Thorang Kamari Lenana, Love Asege President M.A. Javarna Fungdo Kibada, Nauna Safong Liba Love Asege Maru Oiba Pandam Day, Manipur de Leminari Ba Social Growth Kuding Mag, Human Rights Amadi Human Dignity Ase Mafam Matam Chana Punna, Kusam Naduna Leibaki Oiba Isu Kayada Saru, Yaminaba Amade, Lamdam asida thokliba maitay amadi kukiani gi lal ase sangtainana ba thabak thoram paikhat patangai fade lamdam asege tangdu laitaba fivamda akaiba pirakpa amade tugaina ba honarakpa kunai asege luf khuding make mayokta khongfam chetna lepaga loinana matam punamakta thengnana bagi wakhalonda luf ase safong lakpani haike thoram gamari lainana nongna safong kiba luf asege president oina MA Javar khan kibaga loinana atai maru oiba thomi sing sukhan ke luf asege nongna khalaba atai thau puba sing adudi vice president MB Slaudin secretary KS Liad Khan Ali assistant Secretary Muhammad Amjad Khan, Treasurer BM Atik Rahman Amade, Executive Member Singh Muhammad Yasir Ahmed Amade, Muhammad Nawasni.
Manipuri lagi social group di mak, human right human dignity, ani mak, bahkan macam cara penentuan. Ani sudah lama saya tahu le memang dia pun kopi ini di tanpa si compromise tahu nak tahu budget pak. Aku sudah lama dah sudah. Aku ini hal ini jalan peace, amasung harmoni dah kaya berpirak pak. Amasung tugai nak kita social group kuning nak dibayar tak. Konfirm siapa dia bagai mana. Watam pun nak tak. Kena nak betul pak. Saya lagi juga Manipuri serasi awang orang dan orang kaya beribah Manipuri lagi mai siapa pendar lagi conflict asina maram moraga alita pungna wale asiru mayam sira batya sida lamdam sila lagina ibu social group ni ma kang kabu yin na bagi mahutta akhoi kudi ma kusam minaraga atho man tamda legi da bs to ba ami kebal solution na guruna ko da matam tare maramaduna hangen rom jawa iram da masibu kanana ba lamdam sila legi ko thuru kudi magna tagai kadan topi rakne sai ki thamdang lo na sia yin lu sina bani premium da ngasi Imphal Islamlai Kendra gi manung chana lairiba nongada amasung Kameng Khunjau anigi marakta lamgi che naba leibadagi khana joinabagi thodok ama thokre thodok adu ngasi ayuk pung tara amuk tarakpa aduwaida Maitei singi yamna maru oiba ama oina launariba lamtagi ahanba thangjan numitki saroi khangba lakpada lam hendrille nakhoi gi mafamda pangtho u hairabasu makhatana changsilaktuna thauram makha chathaki haibage wahauda khana joinabagi thodok adu thokibane Kameng Khunjau gi maikaidagi nupi kharana makhoi gi jogani haina hairiba lampak adu Tamna saroi khangba changsilakpada nongada leiba nupi kharaga nakal anigi marakta awai akum taunaduna khatna rambadage khut yaunaraktuna nakal anigi marakta asok apan khara yaurakpadage lamlai police ki kangbu amana fibam adu laksin naba honaba yadabadage smoke bomb kaya kaptuna maikei anigi miyoi sing adu tan khaibagi thabak chothake Imphal East police ke ehen bakangbu lakpadage hena chauna Thodok ama thoklam gadabadagi kanba ngamhauki Imphal West ke Phagakchau High School da class 9 amade class 10 gi mahairoi singda ngase Pangal Student Organization PSO ge thomi singna lairik yenbagi thoram ama pangthokre School asige award pa Oja Singh athubada thabira u haina PSO ge Finance Secretary Yongkhaibam Oscar na Education Department ke pukning chingsilakle Yumkhaibam Oscar na makhata na haikibada afaba mahiroi puthoksi afaba kunai ohensi haiba hiramda PSO na lisang sit na chatharakpa academic campaign ge saruk ama oina lemna lairik yenthokpagi thoram asi pangthokpani Mahiroi Chamri ga Yankairom Mahir Tamliba School Asida Supnagi Ojatara Manga Khaktana Takpi Tambiri Masi Yamna Chanadaba Amade Lengaki School da Mahir Tamjariba Mahiroi Singbu Thawaidabagi Mamitai Lamdam asigi tungi yumbiren oirakadoriba Mahiroi Singh asibo Mahir Masing Ningtina Tambiduna Afaba Kunai ama ohense Mari Lainaba Education Department na School asigi award pa Oja Singh atubada thabirau karigumba award pa Oja Singh ase thabiraktaba taragade Mahiroi ga loinana akanba khongjang changsilagani haiba wafam Singh phongtokhe Phagakchau High School Imphal West manung chana laiba school asi gi class 9 amadi class 10 gi mahiroi singga kusinariba larik asi Pangal Students Organization PSO gi afaba mahiroi puthoksi afaba khunai ohensi haiba academic campaign asigi makhasa tharpo oina chhatra singga pijabani aduga school asida watuna leiribo oja sing athuba matamda mari leinaba education department singna miyang changbi naba pukning sing sanjari masigi makha tarakpada award po oja sing athuba matamda thabiraktaba tarabadi PSO amadi chhatra singga khusam naraga makhan makha kaya gi khongjang changchillagani haina PSO gi maikai dagi apin tawjari Hojik sanabigi pau amuk laminasi All Manipur Football Association na sinduna team Taramapanna Group Anida Saruk Yaduna Lamlong Thongkong Artificial Turf Ground amade Sagolmang Ground da Chatharak Liba Tarataret Suba Manipur State League King ase Artificial Turf Ground Lamlong Thongkong da Sanakiba Met Singda Milan FA na
amadi USA na goal amata chanaba ngamdana draw oikhi. FCL na NACO bu goal ahum sinoda maitiba piki. Sai RC bu goal ahum anidas AC na maitiba piki. Match amadana NESU amadi YPHU na goal amamam chanadana draw oikhi. All India Football Association sinduna home amadi away ge kuthangda chotharakliba I League second ge ngasi Jomanla Kumalampak Sports Complex ke Man Stadium da Neroka FC amadi Trau FC na sanakiba match ta goal amamam chanaduna draw oike. Manipur Cricket Association sinduna Tau Thamaiban ground da team taret na saruk yaraga chotharakliba marisuba MNCA Senior Women's One Day Trophy ge ngasi sanakiba match ta Sedo Thangmaiban na Al Anmin Lilongbo run 20 ni thoida maitiba pikre match asida Sedo na ahanba inning bet paiduna inning ki apiba over kuntra manga loibada wicket ama turaga run 238 loikibada Al Anminna ani suba inning bet pairaga over tara ka ball marida wicket loina turaga run hungfu manga lauraga match asimai tiki. Match asimai pa kraba sedogi sanaroi sapam Kevriana women of the match ki title loki. Manipur Veteran Cricket Association na sinduna team taramapan na saru yaraga langtabal public ground da Chotharakliba Taranithoi Suba T20 Manipur Veteran Cricket Tournament ki ngasi sanakiba ahanba quarter final match da race Nagamapal na KCC Kombabu run nimfuda maitiba PK match asida race na ahanba inning bet pairaga inning ki over kontra loibada wicket taruk turaga Run chamaga yankai taruk thamkibada KCC na ani suba inning bet paiduna inning ke over kun loibada wicket nipan turaga run chamaga tara taruk lauduna match asi maitiki. Tournament na sige ngasi sanakiba atopa match da TCMDC Thongjuna LCCC Lilong Chajingna run kontra mangada maitiba PK match asida TCMDC na ahanba inning bet pairaga inning ke Apiba over kun loibada wicket taruk turaga run chamaga marfutra humdoi lokibada LCCC na anisuba inning bet paiduna inning ki apiba over kun loiduna wicket mapan turaga run chamaga yankai nipan khak lauraga match ase maitiki ngasi sanakiba ahanba amadi anisuba quarter final match ta maipa kraba team sing semi final changkre Manipur Handball Association ge bideng makada SROY na sinduna CYLC ground singzamai junga mathak ta chatharakliba kuntra taruk suba state level mini boys amadi girls handball tournament ke ngasi sanakiba match singda nupa macha kangluf ki oina SSC na YLK bu goal kunnithoi tara maithoda maithiba pikre LSWC na ESU bu goal taret marida maitiba PK KKLYDO na KVWA bu goal tarahumdoi mangada maitiba PK Aroibada moroi paw mana pizare Tha sige tang nipan dagi Manipur gi National Highway singda ayat apan leitana chathok sasin tawba yahalagani haina Union Home Minister Amit Shah na lautokre Kumja lisingani kulhumdagi me kuntra mathoi haujik paubada kulai lising mariga chama henna pikhalakre makhata na kulai pikhalakpagi thabak sing leptana chatharakle Kangpokpi district ki Mark Hill range cha kuki khulai paiba sing na sajilamba bunker sing security force sing na sidok na mangan kre
Irang asina maram oiraga tha kunmathoi awaba mayoknaraba matung PR amuk thamjilakpa haibase Central na Manipur gi miyambu karisu leitana khanbani haina MPCC gi President K Megachandra na phongdukre amade kum amada misimina thoktanaba amade awa ana tagadaba singdagi ngakthoknaba pangthokpa saroi khangbagi thauram tampaki mafam singda paksana pangthoknakre ngasi goina ISCOM news na pizaba Manipuri pau matanga solution jere meng tabire punamak pomu khana khrum jere